ꯑꯌꯨꯛꯀꯤ ꯑꯃꯦꯡꯕ ꯅꯨꯡꯁꯤꯠ ꯃꯩꯁꯥ ꯐꯥꯎꯗꯕ ꯀꯣꯔꯧꯃꯥꯒꯤ ꯃꯉꯥꯜꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯩꯔꯛꯄ ꯎꯔꯛꯄꯅꯤ ꯇꯁꯦꯡꯅ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯄꯨꯝꯕꯁꯨ꯫ ꯃꯁꯝ ꯑꯗꯨꯁꯨ ꯇꯨꯝꯂꯨꯕꯒꯤ ꯆꯣꯠꯂꯤ ꯇꯧꯔꯤ, ꯃꯤꯁꯅꯥ ꯑꯅꯤꯅ ꯇꯔꯨ ꯆꯤꯟꯕꯥꯜ ꯃꯥꯅꯇ ꯉꯥꯡꯂꯤꯕ꯫ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯊꯕꯛ ꯆꯠꯂꯗꯣꯏꯔꯥ ꯁꯥꯔ? ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯝꯕꯗꯨ ꯀꯥꯏꯈ꯭ꯔꯦ, ꯃꯤꯠꯌꯦꯡꯗꯨ ꯐꯠ ꯅꯥꯊꯩꯈꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯪꯗꯨꯗꯤ ꯍꯦꯛ ꯈꯨꯝꯂꯝꯗ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯂꯩꯇꯕꯅ ꯅꯣꯡꯃꯇ ꯃꯩꯔꯥ ꯀꯠꯄꯤꯗ꯭ꯔꯕ ꯇꯨꯜꯁꯤꯕꯣꯡꯗꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗ ꯃꯇꯧꯗ ꯙꯨꯞ ꯀꯦꯟꯗꯜ ꯑꯃꯗꯤ ꯂꯩ ꯃꯈꯜ 3 ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯕ ꯁꯛꯇꯝ ꯑꯃꯒꯨꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯈ꯭ꯔꯦ꯫ ꯁꯦꯀꯦꯟ ꯈꯔ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ, ꯋꯥꯈꯜꯗꯁꯨ ꯈꯟꯈꯤ꯫ ꯑꯁꯤꯒꯤ ꯁꯣꯅꯣꯔꯤꯁꯤꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅꯒ ꯃꯥꯕꯨ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯀꯥꯏꯗꯩ ꯋꯥꯈꯜꯅꯣ ꯑꯩꯁꯤꯁꯨꯕ? ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯍꯦꯟꯁꯅ ꯁꯣꯜꯂꯤ ꯇꯧꯔꯤ ꯃꯁꯝꯗꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯂꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯐꯥꯎ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ? ꯌꯥꯎꯔꯛꯄꯒ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯤꯁꯤꯕꯣ? ꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯂꯨꯗ꯭ꯔꯤꯕ꯫ ꯅꯨꯡꯁꯤ ꯌꯦꯡꯕꯒꯗꯣ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦꯃꯤ, ꯁꯦꯞꯀꯠꯇꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯌꯦꯕ꯫ ꯃꯁꯦ ꯑꯩꯒ ꯀꯌꯥ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤ꯫ ꯃꯁꯝ ꯃꯅꯥꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯀꯨꯝꯊꯔꯛꯄꯗ ꯁꯅꯥꯉꯥꯟꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯩ ꯕꯦꯝꯃ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ꯫ ꯑꯣꯐꯤꯁ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯄꯥꯕꯨꯡ, ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯈꯤꯌꯦ꯫ ꯍꯩꯃ, ꯑꯣꯟꯊꯣꯛꯅ ꯉꯜꯂꯤꯗ ꯉꯁꯤꯗꯤ꯫ ꯑꯔꯨꯕ ꯃꯤꯇꯤꯡꯒ ꯂꯩꯔꯕ ꯖꯥꯠꯂꯥ? ꯆꯥꯛꯇꯣ ꯌꯨꯝꯗꯒꯤ ꯈꯔ ꯆꯥꯔꯒ ꯆꯠꯂꯕꯗꯤ ꯐꯩꯗꯅ꯫ ꯑꯥꯗ ꯀꯔꯤꯁꯨ ꯆꯥꯐꯝ ꯈꯪꯂꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅꯦ ꯃꯥ꯫ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯑꯩ ꯋꯥ ꯑꯝꯇ꯫ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯉꯔꯥꯡꯁꯨ ꯃꯔꯥꯡ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯕꯛꯇꯣ ꯉꯁꯤꯗꯒꯤ ꯆꯠꯄ ꯍꯧꯔꯒꯦ ꯈꯟꯕꯅꯤ꯫ ꯍꯣꯏꯅꯦ, ꯏꯄꯥꯁꯨ ꯃꯗꯨ ꯍꯪꯒꯦ ꯇꯧꯔꯝꯕꯅꯤꯅꯦ꯫ ꯀꯔꯤ ꯊꯕꯛꯅꯣ ꯏꯆꯥꯅ ꯆꯠꯇꯧꯔꯤꯕꯁꯤꯕꯣ? ꯊꯕꯛ ꯃꯆꯥꯅꯤꯗ ꯄꯥꯕꯨꯡ꯫ ꯑꯗꯣ ꯆꯥꯛꯁꯦ ꯈꯔ ꯆꯥꯖꯈꯤꯒꯦ, ꯌꯥꯒꯗ꯭ꯔꯥ ꯄꯥꯕꯨꯡ? ꯁꯅꯥꯉꯥꯟꯕ ꯃꯨꯟꯅ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯅꯪꯅ ꯊꯣꯡꯂꯤꯕ ꯅꯠꯇ꯭ꯔꯅꯤ ꯆꯥꯛꯇꯣ, ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯥꯗꯅ ꯆꯠꯇꯧꯔꯤꯕꯅꯣ? ꯑꯔꯨꯕ ꯊꯕꯛ ꯆꯠꯄꯗ ꯄꯨꯛ ꯍꯥꯡꯅ ꯆꯠꯄ ꯐꯠꯇꯦꯅꯦ꯫ ꯍꯦꯟꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯁꯥꯔꯒꯤ ꯑꯉꯥꯡꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ, ꯃꯤꯒ ꯀꯌꯥ ꯂꯣꯏꯅ ꯇꯤꯟꯅꯍꯟꯗꯕ꯭ꯔꯣ? ꯁꯅꯥꯉꯥꯟꯕ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯂꯥꯡꯁꯤꯟꯈꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ, ꯃꯗꯨꯗꯒꯤ ꯏꯁꯨꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯄꯥꯕꯨꯡꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯣꯏ ꯁꯥꯔꯁꯦ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯑꯗꯨꯝ ꯋꯥꯗꯅ ꯄꯪꯂꯩꯗ ꯂꯩꯕ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕꯗꯨꯗꯤ ꯑꯇꯩ ꯀꯅꯥꯅ ꯎꯗ꯭ꯔꯕꯁꯨ ꯃꯄꯥ ꯑꯩꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯅꯦ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ, ꯃꯇꯥꯡ ꯆꯥꯕꯗ ꯏꯄꯥꯅꯦ ꯏꯆꯥꯗ ꯂꯤꯒꯦ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯏꯁꯨ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯏꯄꯥ꯫ ꯍꯣꯏ꯫ ꯁꯅꯥꯉꯥꯟꯕ ꯆꯠꯈꯤ, ꯍꯦꯟꯁꯅꯥ ꯃꯕꯨꯛꯇ ꯈꯜꯂꯛꯏ꯫ ꯀꯔꯤ ꯀꯔꯝꯕ ꯁꯛꯇꯝꯅꯣ ꯑꯩꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕ? ꯉꯁꯤ ꯑꯩꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯅꯦ? ꯑꯩ ꯀꯔꯤꯝꯇ ꯎꯕ ꯌꯥꯗꯦ, ꯀꯔꯤꯝꯇ ꯈꯟꯕ ꯌꯥꯗꯦ꯫ ꯅꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯧꯁꯅꯥ, ꯑꯔꯦꯝꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ, ꯁꯥꯌꯣꯟꯕꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒ ꯄꯨꯟꯅ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯍꯦꯛ ꯌꯥꯎꯔꯛꯂꯤ꯫ ꯁꯨꯅꯤ ꯌꯨꯝꯗꯨꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯅꯨꯡꯉꯥꯏꯗꯧꯔꯦꯍꯦ, ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯅꯪ, ꯄꯪꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯥꯖꯁꯨ ꯅꯣꯛꯃꯤ꯫ ꯑꯁ ꯍꯣꯏꯃꯤ ꯏꯃꯥ, ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ꯫ ꯁꯥꯌꯣꯟꯕꯅ, ꯏꯃꯥ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯁꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯁꯥꯌꯣꯟꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯇꯤꯚꯤ ꯀꯥꯗꯨꯗ ꯖꯨꯂꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯄꯥ! ꯇꯤꯚꯤꯗ ꯌꯦꯡꯂꯒ ꯂꯩꯔꯕ ꯅꯪꯕꯨ? ꯄꯨꯄꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯆꯥꯛꯈꯨꯝꯗ꯫ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯁꯨꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯏꯕꯨꯡꯉꯣ? 3 ꯁꯨꯔꯦ ꯃꯥ, ꯍꯟꯗꯛ ꯃꯦꯗ 5 ꯆꯪꯉꯛꯇꯣꯏꯅꯤ꯫ ꯑꯣ, ꯃꯁꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤꯕ, ꯃꯇꯧꯁꯦ ꯅꯨꯡꯁꯤꯅꯤ ꯏꯃꯥꯗꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ, ꯌꯥꯔꯦꯀꯣ ꯏꯃꯥ, ꯂꯤꯃꯤꯠꯇ ꯂꯩꯌꯨꯀꯣ, ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯌꯥꯔꯦ꯫ ꯏꯃꯥꯒꯤ ꯆꯤꯟꯁꯤ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ, ꯉꯥꯡꯉꯔꯣꯏ ꯏꯃꯥ ꯉꯥꯡꯉꯔꯣꯏ꯫ ꯁꯥꯌꯣꯟꯕ,
ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯂꯞ ꯌꯦꯡꯉꯤ꯫ ꯏꯃꯥ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ, ꯑꯩ ꯉꯥ ꯁꯦꯝꯇ ꯁꯦꯝꯈꯤꯒꯦ ꯑꯗꯨꯒ ꯊꯣꯡꯉꯛꯀꯦ꯫ ꯍꯩ ꯑꯩꯈꯣꯏ ꯊꯥꯖ ꯊꯣꯡꯖꯁꯅꯤ, ꯁꯦꯝꯗꯧꯕ ꯅꯪ ꯑꯗꯨꯝ ꯁꯦꯝꯃꯨꯔꯣ, ꯏꯆꯥ ꯊꯣꯡꯍꯟꯒꯦ꯫ ꯁꯥꯌꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖꯗ ꯌꯦꯡꯉꯤ꯫ ꯍꯩꯕꯨ ꯍꯩꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯤꯁꯁꯤꯕꯣ? ꯑꯁ ꯑꯩꯕꯨ ꯌꯥꯝ ꯍꯩꯇꯕꯩ ꯇꯥꯏꯞꯇ꯫ ꯑꯗꯨꯗꯤ ꯊꯣꯡꯍꯟꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ꯫ ꯈꯨꯠ ꯌꯦꯡꯍꯧꯒꯦ, ꯍꯌꯦꯡ ꯅꯌꯨꯝꯒ ꯄꯥꯜꯂꯒ ꯆꯟꯅꯒꯗ꯭ꯔꯥ ꯌꯦꯡꯗꯣꯏꯅꯤ꯫ ꯁꯨꯅꯤ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯌꯦꯡꯒꯗꯕꯅꯤ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯊꯥꯖꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯌꯥꯎꯔꯛꯇꯦ, ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯣꯛꯇꯨꯅ ꯉꯥ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯁꯪꯗꯒꯤ ꯁꯅꯥ ꯉꯥꯟꯕꯁꯨ ꯊꯣꯔꯛꯏ꯫ ꯍꯩꯃꯥ ꯏꯆꯥ ꯊꯥꯖꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯤꯗ꯫ ꯍꯣꯏ ꯇꯥꯗ, ꯏꯕꯨꯡꯉꯣꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯂꯥꯛꯆꯔꯤ꯫ ꯇꯥꯗ ꯍꯣꯏꯁꯨ ꯎꯗꯕ ꯀꯨꯏꯔꯦꯗꯅ꯫ ꯐꯩ ꯅꯣꯏꯅ ꯁꯨꯝꯅ ꯂꯥꯛꯄꯁꯦ ꯇꯥꯗꯗꯤ ꯋꯥꯈꯜꯁꯦ ꯈꯖꯤꯛ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯅꯦ, ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯦꯟꯁꯅꯥꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯐꯠ ꯆꯪꯂꯛꯏ꯫ ꯑꯍꯨꯝꯗꯨ ꯄꯨꯜꯂꯞ ꯊꯥꯖꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯁꯅꯥ ꯉꯥꯟꯕꯅ ꯅꯪ ꯍꯜꯂꯛꯑꯕꯣ? ꯅꯐꯤꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯏꯄꯥꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯐꯠ ꯍꯣꯡꯗꯣꯔꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯗꯤ ꯄꯤꯁꯨꯝ ꯁꯨꯛꯏ, ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯕꯗꯅꯤ꯫ ꯁꯨꯅꯤꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯏ꯫ ꯇꯥꯗ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯨꯝꯁꯤꯒꯤ ꯀꯅꯥ? ꯋꯥꯈꯜ ꯂꯩꯕ ꯁꯅꯥ ꯉꯥꯟꯕꯅꯤ ꯍꯦꯟꯁꯅꯥ ꯃꯥꯕꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯤꯇꯣꯞꯅꯤ ꯍꯥꯏꯔꯨꯔꯕꯗꯤ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯤꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯇꯕꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯇꯧꯔꯤ ꯃꯥꯜꯂꯤ, ꯑꯗꯨꯗ ꯑꯩꯅ ꯃꯇꯝ ꯈꯔ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕꯅꯤ꯫ ꯁꯨꯅꯤ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨꯗꯤ ꯅꯣꯝꯂꯛꯏ꯫ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏꯗꯤ ꯍꯥꯏꯅꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯦꯟꯁꯅꯥꯁꯨ ꯀꯨꯝꯊꯔꯛꯂꯤ꯫ ꯏꯁꯝ ꯁꯝꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯛꯏ, ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯅꯤ ꯃꯆꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯩ ꯍꯧꯒꯠꯂꯨꯅꯦ, ꯆꯥꯛꯈꯨꯝ ꯆꯪꯉꯨ ꯆꯠꯂꯣ꯫ ꯑꯁ ꯃꯤ ꯑꯗꯨꯝ ꯊꯣꯡꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯩꯃꯥ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ, ꯍꯧꯒꯠꯂꯨ ꯊꯨꯅ꯫ ꯍꯧꯒꯠꯆꯔꯒꯦ꯫ ꯊꯥꯖ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯍꯦꯟꯁꯅꯥꯗꯤ ꯃꯃꯥꯏ ꯅꯣꯟꯊ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯊꯥꯖ ꯁꯦꯀꯦꯟ ꯈꯔ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯍꯣꯏ ꯃꯩ ꯍꯥꯏꯗ ꯃꯥꯁꯨ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯨꯕꯅꯤ ꯍꯦꯟꯁꯅꯥ, ꯑꯗꯨꯕꯨ ꯊꯥꯖꯅ ꯐꯠ ꯐꯝꯊꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯑꯩ ꯊꯥꯖ, ꯅꯣꯏ ꯁꯥꯔ ꯁꯥꯌꯣꯟꯕꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯣ ꯍꯦꯟꯁꯅꯥ ꯀꯧꯏ ꯏꯆꯦ꯫ ꯑꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯔꯤꯕ? ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯌꯥ? ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯣꯏꯅ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯦ 2 ꯑꯣꯏꯗꯣꯏꯕ, ꯑꯩꯅ ꯑꯍꯜ, ꯏꯈꯥꯗ ꯏꯄ꯭ꯋꯥ ꯑꯃꯒ꯫ ꯀꯩ ꯊꯕꯛꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯏꯆꯦꯅ꯫ ꯍꯦꯟꯁꯅꯥ ꯃꯕꯨꯛꯇ ꯈꯜꯂꯤ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯈꯟꯕꯤꯔꯤꯁꯤꯕꯣ? ꯖꯥꯠꯅꯤꯀꯣ, ꯃꯁꯛꯁꯦ ꯐꯖꯒꯦ ꯇꯧꯔꯒ ꯀꯥꯏꯗꯅꯣꯃ ꯈꯪꯊꯤꯊꯤꯕ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯥꯌꯣꯟꯕꯁꯨ ꯑꯁꯦꯝꯕ ꯉꯥꯗꯨ ꯄꯨꯔꯒ ꯍꯦꯛ ꯆꯪꯂꯛꯏ꯫ ꯏꯃꯥ ꯍꯣꯏꯒ ꯑꯗꯨꯝ ꯐꯝꯂꯨꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯊꯥꯖ ꯁꯥꯌꯣꯟꯕ ꯂꯥꯛꯄꯗꯒꯤ ꯁꯛꯐꯝ ꯑꯃꯃꯨꯛ ꯐꯠ ꯑꯣꯟꯈ꯭ꯔꯦ, ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯅꯪ ꯋꯥꯔꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤꯗ꯫ ꯁꯥꯌꯣꯟꯕ ꯉꯁꯥꯏꯈꯩꯕꯨ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯍꯦꯟꯁꯅꯥ ꯂꯩ ꯍꯥꯏꯕꯗꯣ꯫ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯅ ꯇꯩꯍꯥꯏ ꯉꯥꯁꯦ ꯑꯩ ꯊꯣꯡꯉꯣꯔꯥ? ꯁꯥꯌꯣꯟꯕ ꯉꯛꯅ ꯑꯃꯗꯤ ꯁꯨꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯕ? ꯉꯥꯁꯦ ꯑꯩ ꯊꯣꯡꯉꯣꯔꯥ ꯍꯥꯏꯕ? ꯁꯥꯌꯣꯟꯕ ꯋꯥꯗꯨ ꯀꯟꯅ ꯍꯦꯛ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ, ꯊꯥꯖ ꯂꯩꯕꯅꯅꯤ꯫ ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ, ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯣ꯫ ꯐꯔꯦ ꯀꯩꯅꯣ, ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯍꯧꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯇꯌꯥꯏ ꯀꯩꯅꯣ ꯑꯔꯦꯝꯕꯗ, ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯃꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯔꯣꯝꯗꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯍꯥꯟꯅꯒꯨꯝ ꯁꯥꯌꯣꯟꯕ ꯃꯥꯁꯨ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯤ꯫ ꯍꯦꯟꯁꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯃꯤꯒꯤ ꯌꯨꯝ ꯑꯣꯏꯕꯅ ꯊꯕꯛ ꯆꯠꯂꯨꯔꯁꯨ ꯃꯇꯝ ꯆꯥꯅ ꯑꯗꯨം ꯌꯨꯝꯗ ꯌꯧꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯅꯁꯨ ꯁꯥꯌꯣꯟꯕ ꯃꯥꯅ ꯈꯪꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯥꯌꯣꯟꯕꯁꯨ ꯑꯣꯐꯤꯁꯇꯒꯤ ꯉꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯍꯦꯟꯁꯅꯥꯗꯨ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯪꯗꯦ, ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝ ꯂꯦꯞꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ
ꯃꯥꯅ ꯉꯟꯕꯅꯔ ꯁꯍꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯟꯖꯤꯟꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯂꯗꯨ ꯐꯥꯎꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯄꯥꯕꯨꯡꯗꯨꯅ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯅꯈꯤꯕꯅꯤ ꯉꯁꯥꯏ꯫ ꯊꯣꯏꯁꯨ ꯄꯨꯔꯝꯂꯅꯤꯅꯦ꯫ ꯄꯨꯡꯗꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ 8 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯃꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯥꯏ ꯆꯠꯂꯤꯕꯅꯣ? ꯃꯥ ꯍꯜꯂꯛꯇ꯭ꯔꯒ ꯑꯩꯅ ꯃꯤ ꯄꯥꯏꯕꯝ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯀꯩ ꯀꯥꯟꯗꯕꯗ ꯍꯜꯂꯛꯅꯤꯡꯉꯒ ꯍꯜꯂꯛꯆꯅꯤ, ꯃꯋꯥ ꯂꯧꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯉꯥꯟꯕ ꯍꯣꯏꯁꯨ ꯍꯜꯂꯛꯂꯦ꯫ ꯍꯩ ꯕꯦꯝꯃ ꯂꯥꯎꯅꯦ, ꯄ꯭ꯂꯥꯎꯒ ꯄꯨꯔꯛꯂꯤꯅꯦ ꯄꯥꯕꯨꯡꯅ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯁꯥꯌꯣꯟꯕ ꯁꯨꯛꯇꯣꯛꯏ꯫ ꯑꯣ ꯂꯩꯇꯕꯅꯦ ꯅꯣꯏ ꯕꯦꯝꯃꯗꯣ, ꯈꯨꯝꯃꯔꯣꯏ ꯀꯧꯔꯨꯅꯨ꯫ ꯍꯥ ꯀꯔꯤꯅꯣꯅꯦ ꯃꯥꯕꯨ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯤꯗ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯁꯥꯌꯣꯟꯕ ꯉꯛꯂꯛ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯀꯔꯤ ꯊꯕꯛ ꯆꯠꯂꯤꯕ ꯃꯥꯗꯤ? ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯈꯪꯗꯦꯅꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯟꯖꯔꯛꯄꯅꯤꯅꯦ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯝꯃꯣꯏꯁꯦ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛ ꯀꯥꯏꯗꯨꯗꯣ ꯃꯥ ꯊꯤꯔꯨꯗꯣꯏꯁꯦ? ꯀꯅꯥꯝꯇ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯀꯌꯥ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦ, ꯏꯄꯥ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯊꯤꯗꯕꯗꯤ ꯌꯥꯔꯤꯕꯣ? ꯑꯩ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯖꯨꯂꯤ ꯃꯄꯨꯗ ꯌꯦꯡꯗꯨꯅ ꯄꯄꯥ ꯁꯥꯎꯔꯤꯔ ꯄꯨꯄꯨ? ꯁꯅꯥꯉꯥꯟꯕ ꯁꯨꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯁꯨꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯁꯥꯎꯗꯦ ꯁꯥꯎꯗꯦ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯂꯥꯝꯗꯦ, ꯄꯨꯛ ꯊꯜꯂꯦ꯫ ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯍꯦꯟꯁꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯏꯄꯥ ꯄꯥꯈꯠꯅꯁꯨ ꯎꯔꯤ ꯁꯛꯇꯝꯗꯣ꯫ ꯕꯦꯝꯃ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ, ꯏꯄꯥꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯉꯁꯤꯗꯤ ꯉꯥꯏꯕ ꯂꯥꯛꯇꯕ, ꯑꯗꯨꯒꯤꯅꯤ ꯄꯥꯕꯨ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯁꯥꯔꯁꯨ ꯉꯁꯥꯏꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯅꯪ ꯀꯨꯝꯊꯔꯛꯄꯗ ꯅꯣꯏ ꯁꯥꯔꯁꯨ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏ꯫ ꯍꯦꯟꯁꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯏꯃꯥꯏ, ꯋꯥꯏ ꯃꯍꯦꯛ ꯁꯪꯉꯤ꯫ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯁ, ꯑꯩꯕꯨ ꯆꯪꯂꯨꯒꯗ꯭ꯔꯅꯤ? ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯑꯩꯕꯨ꯫ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯃꯈꯣꯡꯗꯣ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯜ ꯄꯥꯟꯅꯗꯨꯅ ꯂꯦꯞꯄꯤ꯫ ꯊꯣꯡꯁꯤꯅ ꯂꯣꯜꯂꯤꯕ ꯖꯥꯠꯂ? ꯂꯣꯟꯗꯤ ꯂꯣꯟꯕ ꯃꯥꯜꯂꯤ꯫ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯂꯤꯁꯤꯜꯂꯛꯂꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯃꯁꯥ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯔꯦ꯫ ꯁꯤꯔꯕ ꯖꯥꯠꯂꯣ ꯁꯤꯕꯣ? ꯃꯁꯤꯁꯨ ꯀꯩꯝꯇ ꯂꯦꯡꯗꯦ꯫ ꯁꯥꯔ ꯇꯥꯕ꯭ꯔꯣ? ꯁꯥꯌꯣꯟꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯔꯣ? ꯑꯩ ꯍꯦꯟꯁꯅꯥꯅꯤ꯫ ꯁꯥꯌꯣꯟꯕ ꯃꯁꯥꯗ ꯆꯨꯝꯅ ꯐꯝꯅꯕ ꯍꯣꯠꯅꯩ꯫ ꯅꯪꯒꯤ ꯃꯤꯡ ꯍꯪꯕ ꯅꯠꯇꯦ, ꯅꯪꯅ ꯇꯧꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯒꯦ ꯇꯧ, ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯇꯝ ꯆꯥꯅ ꯆꯠꯄ, ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯃꯤꯀꯨꯞꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯤ꯫ ꯑꯩ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯤꯟꯕ ꯅꯨꯄꯥꯅꯤ꯫ ꯏꯆꯥꯒ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯕ ꯑꯩꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥꯃꯨꯛ ꯍꯥꯞꯅꯕ ꯁꯤꯜꯂꯛꯀꯅꯨ꯫ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅꯤ, ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯇꯧ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯗꯦ, ꯃꯃꯥꯏ ꯅꯣꯠꯊꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯪꯆꯪꯗ ꯆꯪꯉꯛꯀꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯕꯒꯤ ꯁꯥꯔꯕꯨꯁꯨ ꯀꯧꯔꯨ ꯍꯥꯏꯕꯒꯤ ꯑꯩ ꯆꯪꯂꯛꯄꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯎꯕꯤꯒꯅꯨ꯫ ꯌꯥꯔꯦ ꯀꯨꯝꯈ꯭ꯔꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯍꯦꯟꯁꯅ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯁꯇꯤꯌꯔꯗꯨ ꯀꯨꯝꯊꯅ ꯃꯊꯟꯇ ꯈꯜꯂꯤ꯫ ꯑꯩꯅ ꯌꯥꯝ ꯆꯪꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯅꯪꯒꯤ ꯀꯥꯁꯤꯗ ꯅꯪꯒꯣꯟ ꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯚꯨꯠ ꯑꯃ ꯀꯧꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯑꯩꯉꯣꯟꯗꯅ ꯌꯦꯛꯅꯕꯤꯗꯧꯅ ꯋꯥ ꯉꯥꯡꯕ, ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯖ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯗꯅ ꯅꯣꯛꯐꯦꯠ ꯀꯩ ꯄꯛꯆꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯁꯅꯥꯉꯥꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ ꯁꯥꯌꯣꯟꯕ ꯖꯨꯂꯤꯕꯨ ꯄꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯊꯕꯛ ꯐꯝꯃꯤ ꯁꯥꯗꯅ ꯈꯨꯖꯥꯡꯗꯨ ꯁꯥꯌꯣꯟꯕꯒꯤ ꯅꯥꯛꯇ ꯐꯠ ꯊꯥꯡꯖꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯃꯤꯠ ꯈꯖꯤꯛ ꯑꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯄꯣꯠꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯍꯦꯟꯁꯅ ꯁꯥꯌꯣꯟꯕꯕꯨꯁꯨ ꯇꯥꯅꯕ ꯍꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯏꯟꯁꯥꯡꯁꯦ ꯄꯥꯕꯨꯡꯅ ꯊꯣꯡꯕꯅꯤꯀꯣ? ꯑꯩꯗꯤ ꯊꯣꯡꯕ ꯌꯥꯎꯗꯦꯀꯣ? ꯆꯥꯛꯁꯤꯁꯨ ꯄꯥꯕꯨꯡꯅ ꯊꯣꯡꯉꯤꯀꯣ? ꯏꯟꯁꯥꯡ ꯂꯣꯏꯅ ꯄꯥꯕꯨꯡꯅ ꯊꯣꯡꯕꯅꯤꯀꯣ? ꯍꯣꯏꯅꯦ ꯄꯥꯕꯨꯡꯅ ꯊꯣꯡꯕꯅꯤꯅꯦ꯫
ꯍꯥꯎꯗ꯭ꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯍꯥꯎꯏꯗ ꯄꯥꯕꯨꯡ. ꯋꯥꯗꯣ ꯍꯥꯏꯅ ꯃꯤꯆꯤꯅ ꯈꯖꯤꯛ ꯁꯥꯌꯣꯟꯕ ꯃꯉꯣꯟꯗ ꯌꯦꯡꯉꯤ. ꯅꯨꯄꯥꯗꯨꯁꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯛꯏ. ꯁꯥꯔ, ꯑꯉꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯁꯥꯌꯣꯟꯕꯗꯤ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯖꯨꯂꯤꯗꯨ ꯇꯁꯦꯡꯅ ꯆꯥꯛ ꯆꯥꯔꯝꯗ꯭ꯔꯦ. ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯤ ꯆꯥꯔꯨꯗꯅ. ꯁꯅꯥ ꯉꯥꯟꯕꯅ ꯀꯌꯥꯕꯨ ꯆꯥꯅꯤꯡꯉꯝꯃꯔꯣꯏ. ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯅꯦ ꯂꯥꯎꯒ ꯌꯥꯝ ꯄꯤꯖꯔꯛꯈ꯭ꯔꯕꯅꯤ. ꯑꯩꯅ ꯄꯤꯖꯔꯨꯔꯅꯨ ꯍꯥꯏꯕꯒ ꯇꯥꯗꯦ. ꯅꯨꯡꯁꯤ ꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ. ꯊꯥꯗꯣꯔꯛꯎꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯄꯥꯞ ꯇꯥꯈꯤꯗ꯭ꯔꯣ ꯑꯩꯕꯨ? ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯄꯤꯖꯒꯅꯨ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯥꯔꯛꯄ ꯁꯣꯏꯗ꯭ꯔꯦ. ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯕꯨ ꯁꯤꯒꯗ꯭ꯔꯣ? ꯏꯁꯨꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯀꯅꯥꯝꯇ ꯂꯣꯏꯅ ꯍꯟꯗꯅ ꯊꯝꯅꯁꯤ ꯍꯥꯏꯕ꯭ꯔꯅꯦ? ꯃꯤꯗꯧꯅ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ. ꯅꯪꯅ ꯊꯕꯛ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯏꯄꯥꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣꯅꯦ? ꯁꯥꯌꯣꯟꯕ ꯈꯨꯝꯗꯦ. ꯑꯗꯨꯕꯨ ꯆꯥꯛꯇꯨꯗꯤ ꯃꯌꯥꯗ ꯍꯨꯛꯄ ꯉꯝꯗ꯭ꯔꯦ. ꯍꯦꯟꯁꯅꯥꯁꯨ ꯆꯥꯛ ꯆꯥꯕꯗꯨ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ. ꯄꯥꯕꯨꯡ, ꯊꯣꯏꯁꯦ ꯑꯩ ꯊꯦꯝꯃꯒ ꯄꯤꯖꯔꯒꯦ. ꯄꯥꯕꯨꯡ ꯍꯣꯏ ꯆꯥꯊꯣꯛꯄꯤꯔꯣ. ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯋꯥꯌꯥꯝ ꯉꯥꯡꯅꯕꯁꯦ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯃꯁꯤ ꯑꯣꯏꯗꯦ ꯍꯥꯏꯌꯦ. ꯁꯅꯥ ꯉꯥꯟꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯁꯨꯁꯨ ꯇꯧꯔꯛꯏ. ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁꯥꯌꯣꯟꯕꯁꯨ ꯃꯪꯗꯨꯅ ꯐꯝꯂꯦ. ꯍꯦꯟꯁꯅꯥ ꯖꯨꯂꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯊꯩ. ꯖꯨꯂꯤꯁꯨ ꯇꯥꯇꯨ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯖꯔꯛꯏ. ꯊꯣꯏ, ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯁꯤꯁꯤ. ꯖꯨꯂꯤ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯆꯥꯅꯤꯡꯗꯦ. ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯗꯕꯁꯦ ꯃꯪꯗꯅꯦ ꯁꯃꯨꯅ ꯇꯥꯟꯅꯕꯅꯤꯀꯣ. ꯑꯗꯒꯤ ꯆꯥꯛꯁꯦ ꯃꯌꯥꯝ ꯆꯥꯗ꯭ꯔꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯒ ꯂꯩꯗꯣꯏꯕ. ꯅꯃꯥꯟꯅꯕꯤꯅ ꯃꯌꯥꯝ ꯋꯥꯡꯂꯒ ꯅꯪꯅ ꯄꯤꯛꯄꯗꯣ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯅꯤꯅꯦꯁꯨꯅꯦ ꯅꯪꯗꯪ ꯇꯧꯔꯤꯉꯩꯗ ꯆꯥꯛ ꯃꯌꯥꯝ ꯆꯥꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯁꯦ. ꯁꯤ ꯐꯖꯕ꯭ꯔꯥ? ꯑꯗꯨꯅꯅꯦ ꯆꯥꯊꯣꯛꯁꯤꯁꯦ. ꯖꯨꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯠ ꯈꯨꯝꯂꯛꯏ. ꯃꯁꯛ ꯐꯖꯩ. ꯍꯥ, ꯅꯤꯅꯦꯕꯣ? ꯐꯖꯩ. ꯁꯥꯌꯣꯟꯕ ꯉꯛꯁꯨ ꯉꯛꯂꯤ. ꯃꯁꯥꯒꯤ ꯊꯥꯖꯗꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯤꯠꯇꯨ ꯀꯨꯞꯇꯅ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯍꯦꯟꯁꯅꯥꯗꯤ ꯅꯣꯛꯃꯤ ꯖꯨꯂꯤꯗ ꯌꯦꯡꯂꯤ. ꯆꯥꯛꯇꯣ ꯈꯔ ꯈꯣꯠꯊꯗꯨꯅ ꯇꯣꯠꯂꯤ. ꯑꯗꯨꯒ ꯆꯥꯛꯈꯣꯝ ꯑꯃ ꯖꯨꯂꯤꯒꯤ ꯆꯤꯟꯕꯥꯜ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯏ. ꯁꯠ ꯆꯥꯊꯣꯛꯁꯤꯁꯦ. ꯑꯗꯨꯒꯅꯦ ꯅꯤꯅꯦꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯗꯣꯏꯅꯤ. ꯋꯥꯔꯤ ꯂꯤꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯖꯨꯂꯤ ꯏꯍꯥ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯁꯦꯡꯕꯩꯔꯥ? ꯄꯨꯄꯨꯗꯤꯀꯣ ꯋꯥꯔꯤ ꯂꯤꯕꯤꯅꯤ ꯍꯥꯏꯔꯒ ꯁꯨꯡꯂꯤꯁꯨ ꯂꯤꯕꯤꯗꯦ. ꯑꯗꯨꯝ ꯇꯨꯝꯈꯤꯗꯣꯏꯕ. ꯂꯤꯕꯤꯗꯣꯏꯅꯤ ꯁꯤ ꯅꯤꯅꯦꯅ. ꯆꯥꯊꯣꯛꯑꯁꯤ. ꯖꯨꯂꯤ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯏ. ꯁꯥꯌꯣꯟꯕꯗꯤ ꯃꯁꯥꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯇꯧꯗꯨꯕꯨ ꯎꯖꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯛꯂꯦ. ꯃꯁꯥꯒꯤ ꯃꯤꯅꯣꯛ ꯎꯕꯗ ꯃꯥꯁꯨ ꯃꯊꯟꯇ ꯅꯣꯛꯆꯈꯤꯕ ꯈꯪꯍꯧꯗꯦ. ꯖꯨꯂꯤ ꯆꯥꯛꯇꯨ ꯁꯥꯏꯅ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯍꯥꯏꯌꯨꯅꯦ. ꯉꯁꯥꯏ ꯂꯨꯍꯣꯡꯕ ꯆꯠꯄꯗꯅꯦꯕꯀꯣ ꯅꯥꯎꯇꯣꯟꯁꯨ ꯂꯥꯛꯏꯕ. ꯑꯗꯨꯒ ꯄꯨꯄꯨ ꯂꯩꯇ꯭ꯔꯤꯀꯥꯟꯗꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ I love you'na ꯍꯥꯏꯔꯛꯏꯕ. ꯌꯥꯗ꯭ꯔꯗꯤ ꯐꯥꯔꯒ ꯑꯩꯗꯣ ꯃꯥꯒ ꯂꯨꯍꯣꯡꯅꯤꯅ ꯍꯥꯏꯕ. ꯍꯥ? ꯍꯦꯟꯁꯅꯥꯗꯤ ꯁꯤꯗ ꯅꯣꯛꯈ꯭ꯔꯦ. ꯚꯥꯞ ꯍꯦꯛ ꯑꯣꯏꯍꯧꯗ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯁꯥꯌꯣꯟꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯍꯦꯛ ꯃꯈꯨꯠꯇꯨꯅ ꯊꯥꯔꯨꯏ. ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯅꯣꯛꯂꯝꯕꯒꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗꯨ ꯆꯦꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯈ꯭ꯔꯦ. ꯁꯥꯌꯣꯟꯕꯁꯨ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯇꯧꯗꯨꯅ ꯄꯤꯁꯨꯝꯗꯨ ꯑꯃꯨꯛ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ.